ꯑꯩꯒꯤ ꯃꯥꯏꯖꯩꯁꯦ ꯈꯨꯏꯖꯜꯂꯛꯏꯁꯦ ꯀꯔꯤ ꯇꯧꯔꯒ ꯇꯤꯡꯍꯟꯒꯅꯤ ꯆꯍꯤ ꯁꯨꯗꯅ ꯑꯩꯒꯤ ꯃꯥꯏꯁꯤꯅ ꯈꯨꯏꯖꯜꯂꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯇꯧꯔꯒ ꯑꯩꯒꯤ ꯃꯥꯏꯁꯦ ꯈꯔ ꯀꯨꯏꯅ ꯇꯤꯡꯉꯒ ꯂꯩꯅꯕ ꯇꯧꯕ ꯌꯥꯏ ngasi video stage ai topic ahum kha cover tawjage ahanbada khuijalakpa matamda akhoi skin da kari oi ani subada matau karamna akhoi skin je khuijalai duga ahum subada haiba akhoi skin da khuijalai basi kari tawraga khara makhai di thengda hanba yai haibdu ai haijage akhoi skin jina khuijalakpa matamda akhoi skin da kari ahong bala ai haiba kanda ahanbada akhoi skin je dry oirakani haidi ising yawaktaba kangjalakpa magi marik mahau do mangkiba ani subada akhoi skin je haidi chontharakpa kaino da akhoi gravitational pull हाइबदि अखोगी पृथ्वीगी लैमाइदे चिंगजनबगी शक्ति यावरिसे सिना चिंगथबगी मपांगलजे हेना हेलकपा कइगिनोदा अखोगी मसागी यावरिबा फैट्स लैरिबा खजाइदा लाइबकता खदांगदा यावरिबा फैट्स यावरिबा सिंगसे ahanu shalapagi matungina mangchalakpa aduna skin je kopshalakpa adagi mapangal hena sondharakpa akhoi skin gi lairiba masagi epidermis hariba khwai mathakta lairiba se sisu mapangal sondharakpa adagi khajitang thengbada khamdekpa gumba oiganba kaigino da akhoi e gi phaklang haitare haidi singli gi phaklang do mase patharakpa maram aduna akhoi skin je yengbada mareng mahaw watpa sumain tawdana khuijalakpa matamda akhoi skin da hongba yamna lai ani subada akhoi skin da khuijalai basi kari maram dagi hena khuijan basi helai haibase haizage ahanba sidi nungsagi mangal da yauriba UVA rays ina akhoi skin da kayam gi matik sokhali haiba aina aigi mamangi video sing da su panjagre aigi video yam toina yengba mina di khangbirangani maram aduna aikoina hojik nungsana akhoi skin da kayam so haise khangdaba taraga so aikoina nauribani na aduga aikoina ahno shalakpa matamda di akhoi skin du da nungsana kayam gi matik sokhangare haise kona khangakpa ngamgane ba adugi matam du da di yam hena thengani somna phanam upai tor sung amar kaino da nungsana chahi yam kuina sokchalabani na hoi akhoi skin da repair tawbagi khajitang mana kanbangambagi mapangal budi yawi ado mana yam hena kanbangamoi maram aduna nungsagi mangal na akhoi skin da yam hena sokhali mathang da churup thakpa ji akhoi gi hakchang da kemta kanaba leite haina mayam na su loina khangna lerabani ado churup thakpa na akhoi skin da kaidawi haiba kanda akhoi skin je hena dry oirpa adagidi premature aging haidi chahi sudana hena han oisalakpa adagidi side khuirakpa kholakpa sigumba mayam ama lai skin da mathang da akhoi tumba watpa matam chana tumba chaba tawdabasina akhoi skin gi barrier asi mapangal sondarakpa aduga akhoi lairiba aging haidi khuijalakpa su mana mating pangi hai mathang da diet haidi chaba thakpa gi matang da akhoi na sugar gumba refined carbohydrates gumba yawba some have the pizza white bread adigi sugary drinks haidi coca cola pepsi adigi suguma haidi sugar content yamna yawba cake pastries cookies sigumba mayam si akhoi na yam hena chaba matam da maso akhoi skin da kanaba phangde mathang da alcohol yu si yam hena thakpa matam da akhoi gi hakchang da yawriba ising asi hantarakpa haidi dehydration hena oirakpa aduga dehydration oirakpa maramna akhoi skin gi yawriba mapangal asi sondarakpa aduga hena chontharakpa aduga skin je kopsalaga akhoi lairiba bone gi structure je siguma je urakpa smaina oi mathang sina stress laiba haibadi akhoi gi wakhal yamna waba tension wangba matha saba smain tawba matamda akhoi gi pisum je suktoga laiba wakhal je nuaitaba aduna tumbada kairakpa adagi stress hormones lairakpa inflammation lairakpa matam jina ju akhoi gi skin da su akaiba lai mathang da akhoi skin je dry oirakpa matamda akhoi skin je khrakha kangpa matamda samna haibada akhoi inthamda da yengone akhoi skin je dum khrakha kangakpaneba marek mahau yawdabda adu matamda skin je yengbuda khuiba manbaneba aduna marek mahau yawdaba matamda akhoi skin je ju khuijalapagi maram amo oheli akhoi skin da hauji khuijalai ba si kari tawraga thengda hanba yai haibadu ai points manga da cover tawjage ahanba sidi sunscreen taibiu akhoi yumda laiba matamda mapan thoroi haiba taraga su yam drapada SPF 30 di sung soi dana maki taibiu kaino da thongnau dagi changa iba nungsagi mangal da yawriba UVA rays in akhoi skin da thengba matamda photo aging photo aging haibadi chahi sudana hanoishanba aduna akhoi skin je kaidoroke haiba matamda mami sangna urakpa dry oirakpa khuijalakpa singba singje mayam oirei maram aduna sunscreen je sungsoi dana nungti maki taibiu yumda leiba targasu aduga karigumba mapan thokadaba oiragadi yam drabada SPF 50 plus tagi hauraga taibiu aduga akhoi ne sunscreen je pung ani ahum laira matungda reapply tawbiu haidi amuka hana taisen biu kaigino da akhoi humangna adagi di phina taithokiba khotkiba mayam yawi adu so mamang da panjakrabani aduga karigumba songi skin type ki matung ina karamba sunscreen taigani haiba khangdaba targadi aina mamang da video ama semjakrabani aduda yenga sungsoi dana taibiu aduga miyoi khara amna hange kaigumba cream da moisturizer da
SPF se yaw bataragadi aikoina tongana sunscreen taidrasu yagadrana hoi taidrasu yai adugu tawbadabu yamdrabada SPF 30+ ti oiba yengaga taibiyu aduga angang su soidamaki sunscreen taibiyu aduga angangi tongana sunscreen thokpani adu yenga sum soidamaki taibiyu ani suba sidi oil based cleanser ama siznabiyoba oil based cleanser haibasi aikoina tabada yamna pakhatpiganu kaigino da mase cleanser da oil yawba aduna cleanser da oil yawba sina kaidauge haiba kanda aikoigi sunscreen je chumnagi cleanser na mai ta thokpa matamda loinamak chatpa ngamdeba maram aduna oil based cleanser na aikoigi mai se ta thokpa matamda ngasagi sunscreen aikoina taigibado ado yam sengna lothokpa ngami aduga masi skin type loinamak na siznaba yai oily oi haiduna pakhatpiganu oily oi bataraga su aikoigi skin dagi thoklaiba marek mahau ahenbado oil based cleanser na lothokpa ngami aduga aikoigi tukhong sengdokpa naton da black heads white heads kaina chak amuba ngauba kaina leiba singdo lothokpada mating pangi adagi aikoigi makeup sengna lothokpa upun waipun nappaga leiba singje lothokpa dead skin cell asiba skin cell sing mathaka tongaga leiba se lothokpa siumbada yamna mating pangi aduna skin je aikoina phajana sengdoktaba taragadi aikoina phana afaba products phana taiba taraga su skin da chupsan bangamde haina aina hanjan mamangi video sing da su panjabani aduna oil based cleanser assist na ba hobiyu ahum suba sidi exfoliation se aibasi aikoigi skin gi leiriba si sengdokpa haibani sam na haibada aduna aikoigi skin gi cell gi turnover je masagi oina normally hapta taruk tagina nipan bawo oeba aikoina naha oingai matamda aduga aikoina hano shalakpa matamda chahi je yami gai hapta tara dagin hapta trying to adudagi hena bawo kuina matam changeba cell gi turnover haibadi cell je anoba lakpagi magi cycle ama leijabase sije oirpa matamda aikoigi cell gi turnover je thengdarappa matamda aikoigi skin gi mathakta leiba dead skin cell asiba cell sing je mathakta tongaga leire phunjalaga leire tukhongse adu oirpa matamda aikoigi skin je dull oirpa marek mahau tholoktaba jau laurpa kangakpa adagidi tukhong phunjalakpa adagi tukhong phunjalagadi tukhong lauthorakpa adagidi black heads white heads oirpa sigmo skin gi problem mayam ama laiba aikoigi skin jina dead skin cells ina mathakta tongaga leiba matamda maram aduna aikoina exfoliation je chang naina chemical ogera physical exfoliation ogera aikoina hapta amda amurak anirak skin gi matungina tawba matamda hairiba dead skin cells sing jo lauthoi aduga aikoigi cell gi turnover se chang naina hanagi normal gi hapta tarukta gina nipan ba oirapod adumaina oiheleba adu oirpa taragadi aikoigi skin je hena thotho lauba adagidi marek mahau thokpa singwa singje oirei maram aduna exfoliation je sungsoi soidana maki tawbiyu hena akupa marol khangning ba taragadi aina mamangda video ma semjakrabani exfoliation si matau karamna tawgani skin type karamba skin da karamba exfoliation siznagani kayam toina siznagani haibena chingba akupa marol aina video ma semjakrabani si je yengbiraga sungsoi soidana tawbiyu mari suba sidi mayam nyamna khangnarba vitamin C serum vitamin C asi adukki mati kanai haina aina mamangda su panjakre masi aikoigi skin gi overall kuchu da khara nganthok khanba dark leibada ko khanba nusa mangal na sokhibada khara phagat hanba adagidi anti aging khuirakpagi khara phagat hanba adagidi aikoigi uring gumba leibada phanba siguma chingba kanaba mayam ama leigre vitamin C se ado vitamin C se powerful yam oiba antioxidant amani ado mase numti aikoina morning da serum oina taiba matamda yamna kanai aduga dermatologist na haibagi matungina karigumba vitamin C powerful oiba se aikoina vitamin E se mix tawbiba taragadi hena powerful oi hai marmaduna karigumba somna vitamin E capsule gumba leiragadi drop to khajitang hapaga vitamin C dudaida mix tawraga khoina taibi be ado tawdabu vitamin E ki capsule ase khoina phangba matamda su yam hongna phangbane ado ma se khajitang ni nang lawe ba aduna oily skin gi mi de khara haina da bai chanap lawbodo ado hojiti indamda changa banina indamda da de khoi gi skin de dry wari maram aduna khajitang vitamin C gi serum du da vitamin E capsule do drop ama mukha paga mix tawga khoina taibi ba yai karigumba vitamin E capsule sizna bagi matang de hena khangning ba targa de comments to video isung so shoidana maki sender ke kari maram gi damta ina vitamin E capsule je hai no haiba kanda anambana vitamin C serum de irai laina phange company anambana loina bak sai duga vitamin E serum asi yam laina accessible oide especially some na haiba khoina vitamin E oils gumba kari gumba de thoi duga serum da di yam hena vitamin C da una accessible oide yam laina phangbo oide maram aduna aina vitamin E capsule asi suggest tawjabani manga suba khwaidagi maru oiba anti aging gi precaution da khoina siznaba yabasi
रेटिनॉल जे अखोई स्किन दा दुखी मति काने माजे साइंटिफिकली ख्वाइदगी पावरफुल ओइबा एंटी एजिंग इंग्रेडिएंट और केमिकल मखल मने ना हाई कईगिनो दा माना अखोई स्किन जे खुइजलपदा हंदा हनबा दगी स्किन गी मनुंग दा लेइबा लेयर डर्मिस हाइबसी थागत हनबदा मतेंग पांगबा दगी एज स्पॉट हाइदि हनोशलपगी खुइजलपगी स्पॉट लेइबसिंग जु फहनबा दगी दी उरिंग लेइबदसु फहनबा याम कानाबा लेगे रेटिनॉल गे अदुना करिगुंबा यामना मतम कोइना सांगना एंटी एजिंग गी प्रोडक्ट अमा सिजननिंग थारगदी रेटिनॉल हाइबा प्रोडक्ट अस्तेदा टारगेट तौरगा सिजनबिबा याय माजे स्किन दा दुखी मति काने तौबदबु माजे सिजनबदा यामना चेक्शन बियो कगिनो दा मसी अखोइना अयुग नुंगथिन दा सिजनबा यादे नुंगदांग दा सिजनबिगदबनी अदुगा स्किन लोइनबगना टॉलरेट तौबा ngamde haidi khangba ngamdeba magi mayak se am kalleba na hanba seasonaba horko matamda irritation ngangba chanadaba khrakra kangba dry oirakba siguma mayam oirakpa ai maramaduna yamna low oiba percentage sagi horaga tamna tamna ekhoi skin da seasonaba je hobigadabani aduga karigumba retinol seasonaba gi matang da khangningba targa di comments tawbiro ai sung soi soi namaki video ama semjarke aina hauzik share tawzagiba yam irai laiba tips manga khaktu mayamna matam mumada ningsing biyu aduga follow tawbiyu aduga batarga di song skin da karigumba hongba khara lakani aduga khujalakpa matam da su khara makhai thengdarakani haina aina thajai aduna karigumba sigi video si yengbada karigumba information anoba khara khangba targa di like ama tawbiramu aduga kanagumba miyoi da yenghaningba targa su share tawbiyu aduga makha taba anoba kari kari video yengningi haibana chingbuju makha da comments tawbiro thank you so much for today bye bye